Imagi Mairagi convener Oibata Natana Nupi Yaifa Chaukat Taurang Lup Singjamei Thokchom Lekai General Secretary Oiriba Thokchom Sujata Abu Delhi the House Arrest Tauba Thawong Yaning the Fongdoktuna Singjamei Thokchom Lekai the Wakat Mifam Chathakre Wakat Mifamadu Imo Filling Station Mamangda Youth Welfare Organization Club Amadi Nupi Yaifa Chaukat Taurang Lup Singjamei Thokchom Lekai Sinduna Chathakibane Wakat Mifamadu the Sarukia Akibi Nupi Yaifa Chaukat Taurang Lup Singjamei Thokchom Lekai President Ayekpam Ranitana Fongdorakpagi Matungina Thokchom Sujata Maram Chadana detained Taubu Yaningde Tawong Asimak Indian Constitution Gimakada Piriba Freedom of Speech Kongoi Nabane Sujata Asi Masagi Amadi Yungi Oiba Tabak Tauram Kaya Tungoi Naramlaga Laibak Miyamgi Amadi State as a Tokli Balana Sinamaram Oiraga Kangau Naduna Lady Banaha Singi Damak Katokpa Amagaloina na Tabak Tauriba Misakamane Tokchom Sujata Tamliba Tingba Singasi Atuba Matamda Lautokadabani Haina demand Taurake Sujata would detain Tauduna Tamliba Asigi Matangda Wakat Mifamadu the Sarukiakiba Senior Advocate Amadi Taragi Sugi Chairperson Kaide Manina So Wafam Kaya Fongdoke Sujata Nangasi Tangjariba Kongtangsi, Magi Masagi Maranagi, Oizabamatana, Madi Tasing, Oizaba Tadu Obani, Kunaisigi, Isai now Singi, the Makta, Madi Sibaki, the Tanzan Krabadum, Kongtangi, Aduna, Magna Matam Supada, Mabu, Pazan Punsan, Biba Mabu, Koisen, Senabibase, Masitokio, Mana Nasi, Gangbagi, right, Hendribase, Ikogi, Sangbidana, Muiba, Magi Wangangbagi, Haksi, Masumna, Matpasidi, Wahanto Yaudaba, Arte Yaudaba Tabakne, then Haizaning, Sujatagi Tabak Kudik Makta Konglo, Basito Bigano, Langaki Mapamda in a Haizaning. Isa inaw sina kangaw na dana layriba misina si sada na ngasi thawai pikham nariba punamak ase akhoi kayam kuina asumna yengdana khangdana leikhi sige sini athuba matamda akhoi tangdu laitaba obrakna bo honabiu lana se athuba matamda loisanbiu